ꯁꯥꯔꯕ ꯀꯥꯂꯦꯟ ꯊꯥꯒꯤ ꯅꯨꯡꯁꯥ ꯑꯗꯨꯗ ꯇꯥꯃꯣꯆꯥ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯒꯤ ꯍꯩꯅꯧ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯂ ꯂ ꯂ ꯏꯁꯩ ꯉꯪꯂꯤꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ ꯏꯕꯨꯡꯆꯥ ꯃꯆꯤꯟꯗ ꯉꯪꯂꯒ ꯆꯦꯜꯂꯛꯂꯒ ꯇꯥꯃꯣꯆꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯛꯏ꯫ ꯏꯕꯨꯡꯆꯥ, ꯇꯥꯃꯣꯆꯥ, ꯃꯥꯔꯕꯣꯟꯁꯦ ꯌꯦꯡꯉꯣ, ꯑꯩꯅ ꯂꯥꯛꯂꯒ ꯄꯨꯔꯛꯄ, ꯃꯤ ꯃꯌꯥꯝ ꯁꯥꯟꯅꯔꯝꯕꯗꯩ꯫ ꯇꯥꯃꯣꯆꯥ ꯎꯪꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯏꯕꯨꯡꯆꯥꯒꯤ ꯋꯥꯍꯩꯗ ꯒ꯭ꯌꯥꯟ ꯈꯪꯂꯥꯛ ꯂꯥꯛꯏ꯫ ꯏꯕꯨꯡꯆꯥ ꯃꯤꯃꯥꯟꯅꯗꯕ ꯑꯉꯥꯡꯒꯨꯝ ꯂꯩꯕ 25 years ꯁꯨꯔꯕꯅꯤ꯫ ꯇꯥꯃꯣꯆꯥꯅ ꯍꯥꯏꯔꯦ, ꯏꯕꯨꯡꯆꯥ, ꯉꯁꯤꯗꯤ ꯇꯥꯃꯣꯆꯥꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ, ꯂꯥꯏꯔ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯏꯕꯨꯡꯆꯥꯅ ꯑꯃꯨꯛ ꯍꯥꯏꯔꯦ, ꯄꯨꯕ ꯉꯝꯗ꯭ꯔꯗꯤ ꯏꯕꯥꯅꯤ ꯄꯨꯃꯤꯟꯅꯁꯦ, ꯀꯔꯤꯅꯣ ꯈꯪꯗ ꯍꯥꯏꯖꯔꯛꯏ꯫ ꯇꯥꯃꯣꯆꯥ, ꯀꯅꯥꯗꯁꯨ ꯃꯥꯒꯤ ꯋꯥ ꯁꯤꯌꯔ ꯇꯧꯗꯦ, ꯊꯃꯣꯏꯗ ꯂꯩꯕ ꯑꯋꯥꯕ ꯈꯨꯗꯤꯡ ꯒ꯭ꯌꯥꯟ ꯇꯥꯔꯣꯏꯗꯕ ꯏꯕꯨꯡꯆꯥꯗ ꯍꯥꯏꯔꯒ ꯑꯋꯥ ꯃꯩꯆꯥꯛ ꯑꯗꯨ ꯈꯥꯡꯖꯩ꯫ ꯇꯥꯃꯣꯆꯥ, ꯏꯕꯥꯅꯤ ꯄꯨꯃꯤꯟꯅꯕ ꯌꯥꯔꯣꯏꯌꯦ, ꯃꯁꯤꯗꯤ ꯑꯩ ꯏꯊꯟꯇꯒꯤꯅꯦ꯫ ꯏꯕꯨꯡꯆꯥꯅ ꯑꯃꯨꯛ ꯍꯥꯏꯔꯦ, ꯀꯩꯒꯤꯅꯣ? ꯌꯥꯔꯣꯏ ꯌꯥꯔꯣꯏ꯫ ꯇꯥꯃꯣꯆꯥꯅ ꯑꯃꯨꯛ ꯍꯥꯏꯔꯦ, ꯋꯥ ꯍꯥꯏꯒꯦ ꯇꯥꯎ, ꯈꯪꯗ꯭ꯔꯁꯨ ꯃꯔꯛ ꯊꯠꯂꯛꯀꯅꯨ꯫ ꯑꯩꯅ ꯃꯥꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯖꯔꯨꯕ, ꯀꯌꯥꯗ ꯊꯥꯖꯔꯨꯕ, ꯃꯗꯨꯃꯛꯅ ꯑꯩꯅ ꯀꯩꯁꯨ ꯆꯤꯡꯅꯗꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯑꯍꯦꯟꯕ ꯄꯥꯝꯕ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯃꯥꯅ ꯑꯁꯦꯡꯕ ꯊꯃꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯂꯦ꯫ ꯐ꯭ꯂꯥꯁꯕꯦꯛ꯫ ꯁꯨꯔꯦꯁ ꯍꯥꯏꯁꯤ ꯃꯥꯒꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯅꯤꯀꯣ꯫ ꯁꯨꯔꯦꯁꯅ ꯍꯥꯏꯔꯦ, ꯅꯣꯏ ꯁꯥꯏꯗꯣ ꯄꯣꯁ ꯇꯥꯏꯀꯣ ꯚꯥꯏ, ꯅꯩꯔꯦ ꯅꯩꯔꯦ꯫ ꯇꯥꯃꯣꯆꯥ, ꯑꯗꯨꯃꯥꯏ ꯍꯥꯏꯔꯛꯀꯅꯨꯗ, ꯍꯔꯥꯎꯒꯦ ꯇꯧꯏ꯫ ꯁꯨꯔꯦꯁꯅ ꯍꯥꯏꯔꯦ, ꯑꯗꯨꯗꯤ ꯚꯥꯏ ꯑꯩ ꯆꯠꯂꯒꯦ꯫ ꯑꯦꯟ ꯑꯣꯐ ꯐ꯭ꯂꯥꯁꯕꯦꯛ꯫ ꯅꯨꯃꯤꯠ ꯑꯗꯨꯗ FBꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯥꯎ ꯐꯥꯎꯅꯈꯤ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯗꯨ ꯅꯨꯄꯤꯕꯨ ꯁꯥꯟꯅꯄꯣꯠ ꯑꯣꯏꯅ ꯈꯟꯕ ꯃꯤꯁꯛꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯥꯖꯔꯨꯗꯦ ꯃꯔꯨꯞ ꯑꯣꯏꯕꯅ꯫ ꯑꯩꯅ ꯐꯣꯟ ꯇꯧꯕꯗ ꯋꯦꯇꯤꯡ ꯌꯥꯝ ꯂꯩꯕꯤ, ꯑꯩꯒꯤ ꯋꯥꯔꯤ ꯃꯤꯅꯤꯠ 2 ꯁꯨꯅ ꯁꯥꯟꯅꯕꯗ ꯏꯁꯧꯗ ꯂꯥꯡꯕꯤ ꯇꯧꯔꯛꯏ꯫ ꯑꯩ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯏ, ꯑꯗꯨ ꯌꯥꯝ ꯀꯟꯅꯗꯤ ꯍꯥꯏꯔꯨꯗꯦ꯫ ꯑꯥꯐꯇꯔ 8 months, ꯁ꯭ꯋꯤꯠꯍꯥꯔꯠ ꯀꯣꯂꯤꯡ꯫ ꯑꯣ, ꯉꯁꯤꯗꯤ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯔ ꯃꯥꯜꯂꯦ꯫ ꯇꯥꯃꯣꯆꯥ, ꯍꯜꯂꯣ, ꯀꯝꯗꯧꯔꯤ, ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ? ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯕ꯭ꯔꯥ? ꯊꯃꯣꯏꯒꯤ ꯑꯋꯥꯕꯗꯤ? ꯊꯃꯣꯏꯇꯅ ꯈꯪꯕꯅꯤ, ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯪꯒꯤ ꯅꯐꯝꯗ, ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯕꯨ ꯃꯁꯛ ꯈꯪꯂꯨꯗ꯭ꯔꯦ꯫ ꯍꯤꯛ ꯍꯤꯛ ꯀꯞꯂꯛꯏ꯫ ꯀꯞꯀꯅꯨ, ꯑꯩ ꯅꯪꯅ ꯀꯞꯄ ꯇꯥꯔꯒ ꯅꯨꯡꯉꯥꯏꯇꯤꯌꯦ꯫ ꯉꯁꯤꯗꯤ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯍꯥꯏꯌꯨ, ꯑꯃꯠꯇ ꯅꯠꯇꯦ, ꯍꯥꯏꯅꯤꯡꯕ ꯂꯣꯏꯅꯃꯛ ꯍꯥꯏꯔꯛꯎ꯫ ꯁ꯭ꯋꯤꯇꯤꯅ ꯍꯥꯏꯔꯦ, ꯑꯩ ꯁꯨꯔꯦꯁꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯩ ꯌꯥꯝ ꯉꯛꯄ ꯐꯥꯎꯏ꯫ ꯃꯁꯤꯗ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅꯤꯡꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯕꯨ ꯋꯥꯔꯧꯕꯤꯅꯨ, ꯑꯩꯒꯤ ꯃꯔꯨꯞ ꯑꯗꯨꯅ ꯀꯩꯅꯣ ꯈꯟꯗꯧꯕ, ꯑꯗꯨꯒ ꯃꯔꯨꯞ ꯑꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯗꯤ ꯅꯪꯕꯨ ꯊꯤꯅ ꯉꯥꯡꯕꯤꯔꯛꯀꯅꯤ, ꯃꯗꯨ ꯑꯩ ꯇꯥꯕ ꯉꯝꯂꯣꯏ꯫ ꯑꯩꯒ ꯃꯥꯒ ꯀꯨꯏꯔꯦ ꯅꯨꯡꯁꯤꯅꯕ꯫ ꯁ꯭ꯋꯤꯇꯤꯅ ꯍꯥꯏꯔꯛꯏꯅꯤꯀꯣ ꯁꯦ꯫ ꯑꯩ ꯄꯨꯡꯉꯛ ꯉꯛꯏ, ꯃꯥꯒꯤ ꯋꯥ ꯑꯗꯨ ꯊꯥꯖꯔꯝꯗꯦ꯫ ꯀꯩꯁꯨ ꯂꯩꯇꯕꯤ ꯅꯨꯄꯤ ꯅꯪꯅ ꯃꯔꯨꯞ ꯑꯅꯤꯕꯨ ꯅꯨꯡꯁꯤꯅꯗꯅꯕ ꯇꯧꯅꯨ꯫ ꯑꯩ ꯀꯅꯥꯕꯨꯁꯨ ꯅꯨꯡꯁꯤꯅꯗꯅꯕ ꯇꯧꯔꯣꯏ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ꯫ ꯑꯩ ꯁꯨꯔꯦꯁꯀ ꯐꯤꯖꯤꯀꯦꯜ ꯔꯤꯂꯦꯁꯟ ꯊꯝꯂꯨꯔꯦ, ꯃꯍꯥꯛꯄꯨ ꯊꯥꯖꯔꯨꯕꯅ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯁꯛꯂꯣꯟ ꯑꯗꯨ ꯂꯧꯗꯨꯅ ꯑꯩꯕꯨ ꯃꯍꯥꯛꯅ ꯁꯛ ꯈꯪꯗꯕꯤ ꯑꯃꯒꯨꯝ ꯈꯟꯕꯤꯔꯦ꯫ ꯇꯥꯃꯣꯆꯥꯅ ꯍꯥꯏꯔꯦ, ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯊꯕꯛ ꯅꯍꯥꯛꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯈꯛ ꯊꯥꯖꯔꯨꯗꯕꯅꯦ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯪꯂꯦ꯫ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕ, ꯅꯪꯕꯨ ꯇꯁꯦꯡꯅ ꯇꯨꯀꯠꯆꯩ꯫ ꯁ꯭ꯋꯤꯇꯤꯅ ꯍꯥꯏꯔꯦ, ꯑꯩ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯅꯪꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯗꯤ ꯑꯩꯕꯨ ꯃꯥꯒ ꯑꯃꯨꯛꯇ ꯊꯦꯡꯅꯍꯟꯕꯤꯌꯨ꯫ ꯇꯥꯃꯣꯆꯥꯅ ꯑꯃꯨꯛ ꯍꯥꯏꯔꯦ, ꯄꯥꯞ ꯆꯦꯜꯂꯕꯤ ꯅꯪꯒꯤ ꯅꯆꯤꯟ ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯦ ꯄꯟꯗꯨꯅ ꯃꯥꯡꯊꯣꯛꯄꯤꯅꯨ꯫ ꯑꯗꯨꯕꯨ
ꯅꯪꯒꯨꯝꯕꯤ ꯁꯨꯔꯦꯁꯀꯨꯝꯕ ꯀꯌꯥꯅ ꯃꯤꯅ ꯃꯤꯕꯨ ꯊꯥꯖꯕ ꯑꯗꯨꯗꯤ ꯃꯥꯡꯍꯜꯂꯦꯀꯣ ꯉꯁꯤꯗꯤ꯫ ꯁ꯭ꯋꯤꯇꯤꯅ ꯍꯥꯏꯔꯦ, ꯃꯥꯅꯦ ꯑꯩ ꯄꯥꯞ ꯆꯦꯜꯂꯕꯤꯅꯦ ꯅꯐꯝꯗ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ꯫ ꯑꯗꯨꯒ ꯇꯥꯃꯣꯆꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ, ꯀꯞꯂꯅꯨ ꯇꯣꯛꯂꯣ, ꯁꯥꯎꯅꯤꯡꯕꯅ ꯍꯥꯏꯅꯤꯡꯗꯕ ꯀꯌꯥ ꯏꯆꯤꯟ ꯑꯁꯤꯅ ꯍꯥꯏꯈ꯭ꯔꯦ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ, ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯇꯧꯒꯅꯤ, ꯍꯌꯦꯡ ꯏꯕꯥꯅꯤ ꯎꯅꯐꯝ ꯑꯗꯨꯗ ꯂꯥꯛꯎ, ꯄꯨꯡ 3ꯗ ꯑꯩ ꯊꯝꯂꯒꯦ꯫ ꯑꯁ ꯇꯥꯃꯣꯆꯥꯒꯤ ꯊꯃꯣꯏꯁꯤꯗꯤ ꯄꯦꯜꯂꯤꯍꯦ꯫ ꯐꯣꯟ ꯊꯝꯂꯒ ꯑꯩ ꯌꯥꯝ ꯀꯞꯆꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯗꯨꯅ ꯑꯩ ꯁꯨꯔꯦꯁꯄꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤ ꯊꯅꯝꯂꯒ ꯊꯣꯛꯂꯛꯏ꯫ ꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯃꯆꯨ ꯆꯦꯟꯊꯔꯛꯂꯤ ꯂꯦꯞꯄ ꯂꯩꯇꯅ꯫ ꯃꯈꯣꯏ ꯑꯅꯤ ꯀꯔꯤ ꯍꯥꯏꯅꯔꯕꯅꯣ ꯈꯪꯗꯦ, ꯃꯍꯥꯛ ꯑꯗꯨꯝ ꯀꯞꯂ ꯆꯦꯟꯈ꯭ꯔꯦ꯫ ꯑꯩꯁꯨ ꯁꯨꯔꯦꯁꯀ ꯍꯜꯂꯛꯑꯦ꯫ ꯅꯣꯡ ꯉꯥꯟꯕꯗ ꯃꯍꯥꯛ ꯃꯊꯟꯇ ꯄꯨꯟꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇ ꯈꯜꯂꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯥꯈꯤ꯫ ꯑꯁ ꯃꯩ ꯇꯥꯔꯦꯍꯦ ꯋꯥꯔꯤꯁꯤꯗꯤ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯝꯃꯤ ꯑꯁꯨꯝꯅ, ꯀꯩ ꯃꯦꯁꯦꯖ ꯑꯣꯏꯖꯥꯠꯅꯣ? ꯃꯦꯁꯦꯖꯇꯨ ꯁꯤ ꯂꯩꯔꯦ, ꯅꯍꯥꯛꯀꯤ ꯆꯝꯖꯔꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯑꯄꯪꯕꯅꯤ ꯈꯜꯂꯨꯏ, ꯑꯗꯨꯒ ꯇꯥꯠꯀꯤ ꯅꯨꯡꯁꯤꯕ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯦ ꯈꯟꯖꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ ꯈꯟꯖꯔꯨꯕ ꯉꯁꯤꯗꯤ ꯏꯃꯨꯡꯒꯤ ꯃꯤꯅ ꯑꯩꯕꯨ ꯁꯃꯥꯖꯀꯤ ꯃꯤꯅꯣꯛ ꯀꯤꯕꯅ ꯏꯟꯊꯣꯛꯄꯤꯔꯦ꯫ ꯗꯥ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯅꯤ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯒꯤ, ꯃꯊꯪ ꯃꯄꯣꯛꯇ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯖꯒꯦ꯫ ꯑꯁ ꯅꯩꯔꯦ, ꯃꯌꯥꯝ ꯀꯞꯄ ꯌꯥꯎꯅꯔꯝꯒꯅꯤꯀꯣ ꯑꯃꯨꯛ꯫ ꯃꯦꯁꯦꯖ ꯑꯗꯨ ꯄꯥꯔꯨꯕꯗ ꯑꯩ ꯍꯥꯏꯐꯝ ꯈꯪꯗ ꯃꯐꯝ ꯑꯁꯤꯗ ꯉꯁꯤ ꯅꯣꯡ ꯉꯥꯟꯕꯗꯩ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯦ ꯕꯨꯡꯆꯥ ꯍꯥꯏ꯫ ꯃꯥ ꯉꯁꯥꯏ ꯍꯩꯅꯧ ꯃꯈꯣꯡꯗ ꯐꯝꯃꯝꯕꯗꯣ, ꯁꯤꯒꯤ ꯋꯥꯈꯜꯁꯨ ꯑꯣꯏ ꯂꯩꯔꯝꯃꯦ꯫ ꯕꯨꯡꯆꯥꯅ ꯑꯃꯨꯛ ꯍꯥꯏꯔꯦ, ꯇꯥꯃꯣꯆꯥ ꯃꯁꯤ ꯁꯤꯍꯜꯂꯣ ꯁꯤꯍꯜꯂꯣ꯫ ꯇꯥꯃꯣꯆꯥꯅ ꯍꯥꯏꯔꯦ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯍꯥꯏꯔꯛꯂꯤꯕ ꯕꯨꯡꯆꯥꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯑꯩꯕꯨ ꯃꯐꯝ ꯈꯪꯗ ꯄꯨꯕꯒꯨꯝ ꯇꯧꯔꯤ꯫ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯩ ꯁꯨꯔꯦꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯁꯨꯔꯦꯁ ꯅꯨꯄꯤ ꯑꯃꯒ ꯐꯣꯟ ꯋꯥꯔꯤ ꯁꯥꯗꯨꯅ ꯅꯣꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ꯫ ꯎꯔꯦ ꯏꯃꯤꯠ ꯑꯁꯤꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯊꯥꯡ ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯑꯩꯅ ꯁꯨꯔꯦꯁꯄꯨ ꯊꯤꯟꯈꯤ, ꯑꯃꯨꯛꯇꯪ ꯅꯠꯇꯦ, ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯈꯤ꯫ ꯀꯝꯗꯧꯏ ꯄꯥꯞꯄꯤ, ꯅꯍꯥꯛꯅ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯂꯧꯕꯗꯤ ꯅꯪꯒꯤ ꯊꯋꯥꯏꯕꯨꯁꯨ ꯑꯩꯅ ꯂꯧꯔꯦꯗꯅ꯫ ꯑꯩ ꯄꯨꯂꯤꯁꯇ ꯏꯁꯥꯅ ꯌꯥꯅ ꯆꯪꯖꯈꯤ꯫ ꯖꯦꯜꯗ ꯑꯩꯕꯨ ꯆꯍꯤ 10 ꯂꯩꯕꯗ ꯇꯥꯈꯤ꯫ ꯗ ꯑꯦꯟ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯋꯤ, ꯌꯥꯝ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯣ꯫ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯋꯥꯔꯤꯒꯤ ꯚꯤꯗꯤꯑꯣ ꯇꯧꯔꯣ ꯍꯥꯏꯔꯒꯗꯤ ꯑꯩ ꯃꯊꯪ ꯇꯧꯔꯛꯀꯦ꯫ ꯑꯗꯣ ꯑꯍꯥꯟꯕꯅꯤ, ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯈꯔ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ, ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ, ꯁꯤꯌꯔ ꯑꯦꯟ support. Thank you everyone for watching this video. Bye bye.